Churachandpur sangsiluba mitai pangal SI ama kuki khulai paibasingna arambai ni haina tamthina phuraga kom tauraga phumnaba honabadage kanba ngamhore. Imphal East District Police ki Porompat Police Station da SI oina leiriba hata dage Savir kauba miyoy asiga Bisnupur District ke kwakta dage mitai pangal amade Khetrigaon dage mitai pangal amaga ngaha nungthil pung ahum lom tabada Churachandpur District Headquarter tamna chaluba matamda mafam aduda lairamba khulai paiba khutpu amana makhoibo arambai kanghu amane Sabir hairiba miyoy asi farba matungda tamthina phuraga kom manungda phumduna hanaba honabadage kanba ngamhore haireng Thogdok asigi matangda kwakta da laiba mitai pangal Intellectual Forum ge President Nasir Khan dagi phangba pawgi matung inade SI Savir hairiba mitai pangal asina kwakta da laiba mahaki mari mata thokpa imunggi miyoy amaga Imphal East ke Khetrigaon dagi mitai pangal amaga loinana makhoi ahum Creta car da tongduna ngaha numidang pung 9 lom taba matamda Churachandpur District Headquarter tamna chatkhe makhoina mafam adu yaubada isai nongmai yauna miyam dage donation tawbagi thoram ama pangthoklamkhe SI Savir na car dagi kumthaduna donation box aduda magi angamba senfam khara hapkhe loinana mahakna makhatana donation pangthokpa madugi akoiba mafam singso video record na chingba tawkhe hairiba matam asida mahaka lakminaba miyoy ani aduna mafam aduda laiba washroom da changduna mai mit ta thokhe Savir na pangthokliba thoram adu video recording tawrubadage mafam aduda laiba khulai paiba kuki kharana Savir bu chingnaduna Faraga wahong pahong sathakhe matam aduda Savir ga lakminaba mitai pangal ani adude auto amada tongduna mafam adu thadoktuna satkhe Savir bu khulai paiba sing aduna wahong pahong sathabada Manipur Police ne Muslim ni haina I card na singba puthokuna saktakhe makhatana magi gari aduda check tawba matamda mangonda isu tawba bulletproof jacket amade nongmai maruna chingba yaurambadage amuka hena singnaba phawkhe kuki khulai paiba sing aduna makhatana car aduda thijin humjin bagi thabak chathabada ngarang numit nini humni gi mamangda maira paibi singna donation ga mari leinana car aduda nablakhiba salai taret ki phiral yauramba thengnabadage Savir bu arambai gi kangbu ne police ni haina asaba card semlaga paiba ni haina charge tawduna tamthina phubagi thabak chathakhe phuringai serak aduda khulai paiba kuki kharana kom ama tawduna mahak phumnaba sem sakhe matam aduda Savir na mahak halaba suhatlo adubu mahakna ningjaba ala amuktang khurumjagi haibada ayaba pikhe chairak asida Churachandpur District Police ki SP da telephone tawrakpadage Savir asi Manipur Police ni haina masak taglakpadage phuba lepkhe masigi matungda Churachandpur District Police ki maikhaidage kwakta da leiriba mitai pangal Intellectual Forum gi President Nasir Khan ga telephone da pau phaunaraba matungda Savir asengba Manipur Police ne sumna Churachandpur District Headquarter da chatlubane mahaki punsi kanbiyo haina haijabadage Churachandpur Police ki team amana ngarang ayuk pung 9 taba matamda kangbai fauba thilakhibane Savir bu police na khusinarakpa matam aduda kwakta ward number 8 ki councilor na sakhi oikhe masigi matungda Savir gi haksangi saruksing yengba matamda kuki khulai paiba singna tamthina phurakpada haksangi saruk pumnamak musin muna khamduna lairamba thengnakhe loinana lengba otpa phauba ngamkhide khudakta Imphal da puduna Imphal da leiba hospital amada hojik laikanare aduga Savir ga chatminakhiba mitai pangal ani adugi manungda Khetrigaon dagi miyoy ama adude Savir ga thengnakhre aduga miyoy ama dusu asoi angam yaudana Imphal da thorokhre haibage paudi phangle hainasu Nasir Khan na phongdokhe loinana car makhoina tongkhiba car adu khulai paiba sing aduna thiba humbagi thabak chathabada gari set thongnaw amade atai mafam kaya da akai atoi kaya su thokan kheng